DM University campus ta ngarang numidang bom pokhaibada laikhidraba Oinam Keneji gi Meeshi ga mari leinana JSC Shemkhre Pung nifunipan gi Manung Da Meehatpa Puthoktrabadi AKANBA KHONGJANG CHANGSHILLAGANI HAINA JSC na section 1 THAMLAKLI JSC against the brutal killing of Oinam Keneji singi Meehat na sinduna yaning da bapfongdoktuna ngasi laikhidrabagi pongnafam upok pi keithel da wakat mifam chathakre Wakani famadu da saruk yakiba JSC ki convener khoirakpam irabot na hai mahairoi kaya lairiba mahailoi sangda bom langsinduna mahairoi hatpagi thong ase pangdabagi thong amane JSC asina kanba moong da condemn tawi matung da sigumba pangdabagi thong ase sathabigano Meeshi asigi matangda asumba langla langjil khangba ngamdriba fauba wakan mifam ase chathagigani amade asumba royal fangnanaba JSC asina hanba leitana hotnagani haike Wakani famadu da Meehatpa Sairak PBU, Mahirugi Punsi, Temsing na Bayaning de, Mahirugi, Tungi Laibak ne Haina Thaba, Placard Kayasis Nake, Panbaya Bade, Laikhidraba Oinam Keneji, Bisnupur Assembly Constituency, Upok Pimaya Laikai de Guinea, Mahak DM, College K, Hostel de Laiduna, College Asigi Science System da, Manga Super Semester, Tamliba Mahirui ne. Ang kulumdoy ki midangwara pung mapan asidagi horaga pung nifuni pangi matamasid thajabani ai badiman hom ase koina sarkar gi maikeda thamjari aduga jesina taliba diman sing ase sarkar na karigimo pung nifuni pangi manungda habagoina pangthok pirakta bataragadi asiba chang ase lawda bagaloina na student body sing lairiba mara paibe club CSO kaya galoina na wakhata ba akanba khongjang section nabagi damukta ko sem sadana laijare habse mayam da khanganjari